ꯄꯥꯏꯈꯣꯝꯕꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯍꯣꯇꯦꯜ ꯇꯥꯟꯅ ꯂꯥꯛꯄꯗ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯝꯂꯦ꯫ ꯍꯥꯏꯐꯦꯠ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯒ ꯕꯦꯜꯀꯅꯤꯗ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯐꯝꯃꯤ꯫ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯍꯥꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯊꯕꯛꯀꯤ ꯃꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯄꯔꯁꯅꯦꯜ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯆꯪꯂꯒ ꯀꯣꯜ ꯂꯣꯛꯁ ꯌꯦꯡꯉꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯃꯤꯁ ꯀꯣꯜ, ꯃꯃꯥꯒꯤ ꯃꯤꯁ ꯀꯣꯜ 3 ꯌꯦꯡꯂꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯏꯁꯤꯡ ꯁꯤꯡꯒꯠꯂꯤ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯈꯣꯠꯂꯦ ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯀꯣꯜ ꯕꯦꯛ ꯍꯦꯛꯇ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ 6-7 ꯆꯠꯂꯀꯥꯟꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯎꯏꯔꯤ ꯍꯜꯂꯣ꯫ ꯀꯩꯅꯣ ꯍꯜꯂꯣ ꯀꯥꯏꯅ ꯀꯣꯜ ꯇꯧꯔꯗꯤ ꯁꯠ ꯄꯥꯏ ꯌꯥꯗ꯭ꯔꯣ? ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯔ꯫ ꯅꯈꯣꯟꯗꯨꯅ ꯀꯩꯅꯣ ꯇꯨꯝꯃꯤꯔꯣ? ꯄꯨꯡ 12 ꯍꯦꯜꯂꯒꯕꯨ ꯀꯩꯅꯣ ꯇꯨꯝꯗ꯭ꯔꯗꯤ ꯂꯥꯏꯗꯤ ꯁꯥꯟꯅꯔ ꯂꯩꯒꯗ꯭ꯔꯥ? ꯄꯥꯏꯈꯣꯝꯕ ꯐꯣꯟꯗꯣ ꯊꯥꯡꯗꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯃꯦ꯫ ꯅꯝꯐꯨꯗ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯄꯨꯡ ꯊꯦꯡꯒꯦꯔꯥ ꯊꯦꯡꯉꯣꯏꯔꯥ ꯅꯊꯛ ꯊꯣꯡꯕꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯗꯤ ꯁꯠ ꯄꯥꯏꯒꯗꯕ꯫ ꯍꯣꯏ ꯐꯅꯤ ꯁꯥꯔ꯫ ꯀꯩ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯁꯦ? ꯍꯦꯟꯊꯣꯏꯕꯤ ꯂꯠꯂ ꯇꯧꯔꯒ ꯁꯥꯔ ꯑꯩꯗꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯁꯠ ꯍꯥꯏꯌꯨ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯥꯔ ꯑꯩꯒꯤ ꯃꯊꯪ ꯊꯥꯒꯤ ꯇꯣꯂꯣꯞꯇꯣ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ? ꯀꯩ ꯂꯩꯔꯦ? ꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯇꯅ ꯄꯩꯁꯥ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯀꯣꯜꯗꯨ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯉꯛꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯁꯞꯇ꯭ꯔꯤꯡ ꯇꯤꯡꯉ ꯐꯝꯂꯒ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯍꯤꯡꯗꯨꯗ ꯀꯥꯏꯍꯧꯕꯤꯔꯦ, ꯑꯊꯦꯡꯕꯗ ꯇꯝꯅꯕꯤꯔꯦ꯫ ꯋꯥꯈꯜ ꯋꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯅ ꯌꯨꯝ ꯁꯥꯗꯨꯅ ꯍꯤꯡꯅꯤ ꯇꯨꯝꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯤꯅꯠ 5ꯃꯨꯛ ꯂꯩꯔꯕ ꯇꯨꯡ ꯐꯣꯟꯗ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗ ꯀꯣꯜꯗꯣ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯊꯛ-ꯊꯛꯑꯅ ꯍꯜꯂꯣ ꯁꯥꯔ꯫ ꯀꯩꯗꯧꯔꯦ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ? ꯀꯦꯝ ꯇꯧꯗꯤꯌꯦ ꯁꯥꯔ꯫ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯂꯧꯔꯣ꯫ ꯀꯦꯁ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ ꯑꯦꯀꯥꯎꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯅ ꯐꯒꯗ꯭ꯔꯥ? ꯁꯥꯔ ꯀꯦꯁ ꯑꯣꯏꯅ ꯂꯧꯖꯔꯒꯦ꯫ ꯑꯣꯀꯦ ꯍꯌꯦꯡ ꯂꯣꯌꯨꯝꯕꯗꯒꯤ 30K ꯅꯉꯣꯟꯗ ꯄꯤꯈ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯁꯥꯔ 30ꯗꯤ ꯆꯪꯉꯣꯏꯌꯦ, 10,000ꯅ ꯑꯗꯨꯝ ꯀꯣꯟꯅꯅꯤꯗ꯫ ꯑꯔꯦꯝꯕꯗꯨꯅ ꯅꯪꯒꯤ ꯑꯊꯨ-ꯑꯀꯥꯏ ꯂꯩꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯨ꯫ ꯍꯦꯟꯊꯣꯏꯕꯤ ꯍꯔꯥꯎꯅ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯁꯥꯔꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯇꯧꯕꯤꯃꯜ ꯀꯥꯏꯅ ꯁꯦꯂꯔꯤꯗꯩ ꯀꯛꯇꯣꯏꯅꯤ꯫ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯊꯪ ꯊꯥꯒꯤ ꯁꯦꯂꯔꯤꯒ ꯑꯝꯇ ꯂꯧꯖꯔꯣꯏꯌꯦ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯨꯏ꯫ ꯑꯗꯣ ꯊꯕꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯥꯔ? ꯉꯁꯤ ꯎꯅꯧꯔꯦ, ꯑꯌꯥꯝꯕꯗꯤ ꯁꯛꯁꯦꯁ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯐꯣꯔꯦꯟ ꯑꯦꯛꯆꯦꯟꯖꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯅꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯛꯀꯤ ꯀꯔꯝꯅ ꯆꯠꯄ ꯃꯤꯇꯤꯡꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯈꯤꯕ, ꯀꯅꯥ ꯂꯥꯛꯈꯤꯕ, ꯃꯤ ꯀꯌꯥꯝ ꯇꯤꯟꯈꯤꯕ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯃꯗ ꯇꯝꯕꯒꯨꯝꯅ ꯃꯊꯪ ꯋꯥꯔꯤ ꯑꯁꯨꯝ ꯂꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯅ ꯄꯨꯡ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯔꯨꯝꯗ ꯑꯣꯏꯅ ꯆꯪꯉꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄꯤ, ꯐꯣꯟꯗꯤ ꯑꯃꯗꯨꯃꯛ ꯄꯥꯏꯔꯤ꯫ ꯍꯌꯦꯡꯁꯦ ꯉꯟꯅ ꯊꯕꯛ ꯂꯣꯏꯔꯗꯤ ꯍꯪꯆꯤꯠ ꯊꯣꯔꯛꯑꯅꯤꯗ, ꯃꯦꯟ ꯇꯥꯔꯅꯤ꯫ ꯁꯥꯔ ꯌꯥꯎꯗꯕꯗꯒꯤ ꯁꯥꯔ ꯂꯣꯌꯨꯝꯕ, ꯁꯥꯔ ꯁꯔꯁꯀꯗꯣ ꯀꯥꯡꯂꯝ ꯆꯦꯟꯕꯗ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯋꯥꯖꯁꯅꯨ ꯈꯔ꯫ ꯑꯗꯣ ꯁꯥꯔꯅ ꯊꯣꯔꯛꯄꯗ ꯁꯨꯇꯤ ꯂꯧꯕꯤꯒꯗ꯭ꯔꯥ? ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯄꯦꯟꯗꯤꯡꯗ ꯂꯩꯕ ꯃꯤ ꯎꯅꯒꯗꯕ ꯀꯩꯀꯥꯗꯣ ꯑꯗꯨꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯅꯧꯕ ꯁꯤꯟꯗꯣꯛꯂꯒ ꯊꯥꯅꯣꯟꯕꯅ ꯐꯒꯗ꯭ꯔꯅ ꯁꯨꯝ ꯈꯟꯕ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯏꯈꯣꯝꯕꯗꯤ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯍꯟꯖꯤꯜꯂ ꯀꯧꯏ꯫ ꯁꯥꯔ꯫ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯐꯣꯟꯗꯨꯗ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯐꯣꯟꯗꯣ ꯊꯥꯡꯗꯣꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯕꯥ ꯄꯨꯡꯁꯤꯗꯤ 12 ꯇꯥꯔꯝꯗꯧꯔꯦꯅ꯫ ꯋꯥꯔꯝꯃꯅꯤ ꯁꯥꯔꯁꯨ, ꯍꯣꯔꯥꯏ ꯐꯖꯅ ꯂꯦꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯣꯏꯅ ꯀꯣꯜ ꯀꯛꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯃꯈꯨꯠ 2 ꯆꯪꯅ ꯄꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯌꯦꯡꯗꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ꯫ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯀꯟꯅ ꯆꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯕꯥꯁꯅꯥꯁꯨ ꯃꯊꯧ ꯇꯧꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯏꯆꯦ ꯗꯣꯛꯇꯔ ꯔꯥꯎꯟ ꯆꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯁꯤ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛꯇ ꯀꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯝꯕꯅꯤ, ꯕꯦꯗ ꯅꯝꯕꯔ 5ꯇꯣ꯫ ꯑꯩ ꯆꯠꯂꯨꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯗꯣꯛꯇꯔ ꯂꯥꯛꯑꯒ ꯏꯁꯧ ꯂꯥꯡꯕ ꯇꯥꯔꯦ꯫
Hoi iche. Nurse nupido chatkraba matamda ming iba register file do pairaga yengi. File mathaktuda Thabasnagi keychain do thamai tanjaduda. Mamai do khangnu non khali Thabasna. Layumbada nokfek tawna leplaga keychain do khodombi unglaga lerami. Sir, haune. Thabasna makut haipet tingthui. Kaidore haino khubang nare hairo. Nati piro. Kaino thamoiro. Thabasna murum soli. Pelabane idi. Kaidore ba? Kashu haidi. Si hairaga file do khumzilaga chatkre. Layumbasu maningda tanaraga nangi chense pamdrabo. Pame piro. Adudi aibu message tharo on haigidaine. Yare logzaro. Layumbra probab chen khatlaga Thabasnagi mangda thatli. Aduge keychain do khanglansili. Cats. Thabasna su keychain do tapla oklaga nokfet tawi. Sorry ne kaina nang keychain gi nganu machin do male. Thabasna mamai lay thoklaga gamgam chatkre. Layumba noklaga. Thank you for hiding it. Ngai khone. Ani do amana cheli amana su kanna tanana bohone. Ambulance ama emergency siren khonglaga thozalakpaduda manungdagi mi khara chenthoraklaga pukhatlagliba mi do lokthokna bohone. Thabasna su haipe thoraklaga yengi. Masamana ipapha mamai mamit pina pungchot cholaga henthoi bi chenthorakpadu obada Thabasna pakhana chensili. Thoibi henthoi bi Thabasna obada wawa kapai. Thaba akhoi base I ore. Nangam da tap thagose. Lepuba nawbase manungda thuna pusinaba tawse. Loyumbasu uribani phibamdo matangduda changsilaga wari sanaba pharak tagadaba maramna nawbadu manungda pusinbagi thabaktuda oina maipuna na yaukre. Doctor na kanna nawbu yengnabu honari khudaki da khara leiruuna list ama piri. Sigi da mayamse hozuk loina logadabani. Henthoi bina Sister emergency oibagi paisa din dia usraktre hozikidi. Hoziki oina de khoi makhagi pharmacy dagi lauraga yana bersinarase horin pirasu kai shukainde. Hoi sister. Pharmacy dagi hidak solaga nawbagi treatment di tawkre. Ibesana so Santi amadi Keshorga loinana paw pikiduna lakbagi lambidani. Thabasna na thoibi nawbado kishu thoidokbado hawdre. Pakhalurano. Hoi, iyari, nangshu duty tawsarido tawruro. Adudi ima hoi lak bangairo ko. Ngahak ataiso thabam te yokshiloki ge iso. Thabasna chakhraba matungda henthoi bi machi amada tumin leplaga ngahak wakhal tawi. Office sa lautre. Khutta paisa amta sulaitre kamai tawni. Hauzik nawba ki hidaki paisa sina karina piba. Khanba yaba khalabato magi siri balikto lauthorei aduga yam munna nushina de yengli upai leitre nang waraurano nangi napalna ipwagi punsi kangadawre haiba miting amaga loinana mapi ira chene yengli shumle pambadai maningda mi changakpaga hek thengzilaktuna makutai liktu sumakhada taki nupaduna sorry uhodre si hairam laga nupado hatu chenkre henthoi bi pakhana nami to udra si hairamaga famtharaga likto ko yengengi henthoi bi gi lik tari ba mapa chapchana leptuna haipet kuntharaga likto khungatli adoga angaubi gumna makhada paktharaga likoiti thiribe henthoi bi manak nangna masadu famtharagli pina cholaga mamit ani duna tarang pangraga yengkhalai itha thazada mamang maktada Paikhoma leplambada obada henthoi masa pulap phamthaki wa ngangbasu thoktre. Paikhomana hawolo fazade makhada famido firol suloi molani. Si hairaga paikhomba famlambadagi hagotkre aduga henthoi bibusu chingkhatpigi haina makhutting thorai. Henthoi bisu makhut piraga chingbo yanbai tawna hagolakle. Se lekse paisalo aisho yum yoramdre. Airport tagi sida direct laaba nangi paisa do slow drain hai paihoro nupa gi hidaki paisa so clear doramabani
ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯐꯝꯃꯒ ꯂꯩꯔꯨꯔꯣ ꯍꯦꯟꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯗꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯀꯔꯤꯅꯣ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯨꯝꯂꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯈꯨꯗꯤꯡꯗ ꯃꯥꯒꯤꯗꯃꯛ ꯎꯀꯜ ꯑꯣꯏꯅ ꯂꯦꯞꯂꯔꯤꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯅꯪꯒꯤꯅꯤ ꯇꯝꯂꯛꯄꯅꯔꯥ ꯉꯥꯈꯜ ꯑꯣꯏꯖꯔꯣ ꯅꯈꯨꯠꯇ ꯁꯤꯟꯅꯔꯛꯂꯕ꯭ꯔꯥ ꯂꯣꯌꯨꯝꯕꯅ ꯏꯆꯦ ꯁꯔ ꯑꯁ ꯁꯔ ꯀꯥꯏꯅ ꯅꯧꯄꯥꯗꯕꯨ ꯆꯤꯟꯐꯕ ꯀꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯎ ꯅꯈꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯒꯤ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯏꯆꯦ ꯉꯁꯥꯏꯁꯨ ꯑꯩꯗꯣ ꯏꯆꯦꯒ ꯎꯅꯔꯝꯒꯦ ꯇꯧꯕꯒ ꯑꯩꯈꯣꯏ ꯏꯕꯥꯏ ꯊꯣꯔꯛꯑꯦꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯂꯨꯏꯕ ꯑꯁꯤꯃꯁꯨ ꯄꯨꯔꯥ ꯁꯔꯄ꯭ꯔꯥꯏꯖꯅ ꯇꯧꯔꯛꯏꯁꯦ ꯁꯔꯕꯨ ꯍꯌꯦꯡ ꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯗꯣ ꯏꯆꯦ ꯁꯦ ꯄꯩꯁꯥꯁꯦ ꯉꯁꯥꯏ ꯄꯤꯒꯦꯅ ꯇꯧꯕ ꯑꯗꯣ ꯏꯆꯦꯁꯨ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯦ ꯑꯩꯅ ꯏꯆꯦ ꯂꯥꯛꯇꯕꯗꯨꯗ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯊꯕꯥꯁꯅꯥꯗ ꯄꯤꯁꯤꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯤꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤꯗ ꯈꯥꯎ ꯑꯃ ꯄꯤꯔꯛꯏ ꯁꯔꯅ ꯅꯥꯎꯕꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯄꯩꯁా ꯄꯤꯔꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯄꯩꯁꯥꯗꯣ ꯁꯤꯗꯒꯤ ꯂꯧꯈ꯭ꯔꯣ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯩꯅ ꯂꯣꯏ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯏꯕꯥꯏꯒ ꯇꯥꯟꯅꯔꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯥꯗ ꯑꯣꯐꯤꯁ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯑꯩ ꯑꯝꯇ ꯁꯪꯉꯨꯈꯤꯒꯦ ꯍꯣꯏ ꯏꯕꯦ ꯁꯅꯥꯒ ꯁꯥꯟꯇꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯕꯕꯨ ꯁꯪꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯔꯣꯝꯗ ꯄ꯭ꯔꯃꯣꯗꯤꯅꯤꯗꯤ ꯌꯥꯝ ꯀꯦꯅ ꯃꯁꯥ ꯅꯥꯟꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯧ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯦꯝꯃ ꯏꯕꯦꯝꯃꯧ ꯍꯦꯟꯊꯣꯏꯕꯤ ꯍꯩꯃ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯄꯨꯔꯅꯤꯃꯥꯅ ꯏꯅꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯄꯥꯎ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯅ ꯆꯠꯂꯝꯃꯒ ꯍꯥꯏꯔꯝꯃꯕꯅꯤ ꯑꯩꯅ ꯇꯥꯟꯖꯥꯗꯨꯗ ꯁꯪꯒꯤꯇꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯦꯛ ꯆꯪꯉꯛꯏ ꯄꯨꯔꯅꯤꯃꯥꯅ ꯏꯅꯝꯃ ꯑꯥꯗ ꯃꯤ ꯑꯃꯗꯤ ꯆꯪꯉꯛꯏꯕꯁꯤꯗꯅꯦ ꯑꯃꯨꯛꯇ ꯍꯪꯉꯁꯤꯔꯣ ꯍꯪꯁꯤ ꯏꯕꯦꯝꯃ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯁꯪꯒꯤꯇꯥꯅ ꯃꯌꯥꯝ ꯀꯔꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯦ ꯁꯅꯥꯕꯨ ꯀꯔꯥꯏ ꯆꯠꯊꯣꯛꯀꯅꯤꯒ ꯈꯪꯕꯤꯕ꯭ꯔꯣ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯤꯔꯛꯄ꯭ꯔꯣ ꯁꯪꯒꯤꯇꯥꯅ ꯑꯩꯗꯤ ꯊꯦꯡꯅꯗꯦꯅ ꯑꯩꯁꯨ ꯉꯁꯤ ꯃꯃꯥ ꯃꯆꯥꯅ ꯄꯩꯁా ꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯑꯝꯃꯤꯁꯤꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯅꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯗꯦꯅꯦꯍꯦ ꯁꯪꯒꯤꯇꯥꯅ ꯃꯃꯥ ꯃꯆꯥ ꯍꯧꯅꯔꯒ ꯌꯨꯝ ꯁꯣꯜꯂꯂꯝꯃ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯣꯏꯗꯧꯒꯤ ꯆꯦꯜꯂꯤꯔ ꯈꯪꯄꯣꯠꯇꯦꯗ ꯁꯪꯒꯤꯇꯥꯒꯤ ꯋꯥꯗꯣ ꯈꯔ ꯀꯟꯈ꯭ꯔꯦ ꯑꯇꯥꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯐꯥꯎ ꯈꯟꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯅꯍꯥ ꯑꯃ ꯊꯣꯔꯛꯂꯒ ꯍꯪꯂꯛꯏ ꯃꯌꯥꯝꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯁꯪꯒꯤꯇꯥꯅ ꯕꯦꯝꯃ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯌꯨꯝ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯀꯔꯥꯏ ꯆꯠꯅꯤꯡꯒꯦ ꯍꯥꯏꯔꯝꯒꯦ ꯃꯧ ꯅꯍꯥꯅ ꯊꯣꯏꯕꯤꯗꯤ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯇꯧꯔꯒ ꯄꯨꯈꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯏꯟꯗꯣꯝꯆꯥꯁꯨ ꯄꯣꯠꯆꯩ ꯄꯨꯔꯒ ꯊꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯆꯦ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯑꯗꯨꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ ꯏꯅꯦ ꯍꯣ ꯐꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯑꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯁꯪꯒꯤꯇꯥꯅ ꯑꯁ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯏꯃꯥꯡꯗ ꯃꯥꯡꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯨꯁꯨꯅꯦ ꯍꯦꯛ ꯁꯤꯔꯨꯝ ꯅꯥꯔꯨꯝꯗꯅ ꯄ꯭ꯔꯃꯣꯗꯤꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯕ ꯌꯥꯕ ꯇꯥꯔꯝꯕꯅꯤ ꯁꯪꯒꯤꯇꯥꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃꯒꯤ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ ꯁꯪꯒꯤꯇꯥꯅ ꯌꯥꯝꯃꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯂꯧꯈ꯭ꯔꯤꯕꯁꯦ ꯁꯦꯟꯗꯣꯏꯁꯨ ꯍꯨꯟꯅꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯎ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯄꯤꯖꯔꯝꯅꯕ ꯁꯪꯒꯤꯇꯥꯅ 15,000 ꯁꯦꯟꯗꯣꯏ ꯈꯛꯇꯗꯁꯨ 5,000 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯕꯦꯛꯇꯒꯤ 15,000ꯗꯤ ꯁꯨꯖꯔꯛꯇ꯭ꯔꯦ 10,000 ꯁꯤꯃꯗꯤ ꯄꯥꯏꯕꯤꯈ꯭ꯔꯣ ꯑꯋꯥꯠꯄꯗꯨꯅꯅꯦ ꯏꯕꯦꯝꯃ ꯏꯕꯦꯁꯅꯥꯗ ꯄꯤꯔꯝꯂꯒꯦ ꯁꯪꯒꯤꯇꯥꯅ ꯁꯣꯝꯕꯨ ꯌꯨꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯤꯕꯅꯣ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯋꯥ ꯂꯦꯞꯅꯒꯦ ꯍꯥꯏꯅ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯆꯔꯝꯕꯅꯤ ꯁꯪꯒꯤꯇꯥ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯍꯦꯟꯊꯣꯏꯕꯤꯁꯤꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯖꯥꯠꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯏꯃꯧ ꯏꯕꯦꯝꯃꯗꯣ ꯃꯈꯣꯏ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯏꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯒ ꯍꯟꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ
ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯋꯥ ꯅꯠꯇꯅ ꯃꯥꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯒꯗꯕ ꯃꯃꯧꯃꯛꯅꯤ ꯈꯟꯅ ꯊꯃꯣꯏꯗ ꯂꯥꯠꯆꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔꯗꯨꯗꯤ ꯃꯃꯜ ꯂꯩꯕ ꯅꯠꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯏ꯫ "ꯏꯃꯥ, ꯏꯃꯥꯎ, ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ? ꯍꯣꯏ ꯏꯃꯥ!" ꯏꯃꯨꯡꯗꯒꯤ ꯃꯦꯝꯆꯥ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯄꯥꯏꯈꯣꯝꯕꯧ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯣꯝꯆꯥ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯂꯩꯇꯕ꯭ꯔꯣ?" "ꯏꯆꯦ ꯕꯦꯝꯃꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯏꯅꯣꯝꯆꯥ ꯏꯃꯨꯡꯗꯒꯤꯅꯦ ꯃꯩ ꯅꯨꯡ ꯑꯣꯛꯅꯕ ꯁꯦ ꯂꯧꯊꯣꯛꯄꯤꯔꯨꯒꯦ." "ꯍꯣꯏ ꯏꯅꯣꯝꯆꯥ." ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯄ꯭ꯔꯃꯣꯗꯤꯅꯤ ꯒꯥꯔꯤꯁꯨ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯥ ꯂꯦꯞꯂꯝꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯛꯏ꯫ "ꯏꯕꯨꯡ ꯑꯆꯧꯕ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯌꯥꯝ ꯀꯦꯊꯗꯅ? ꯋꯥꯔꯤ ꯂꯩ, ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯝꯂꯒꯦ꯫ ꯅꯪꯕꯨ ꯃꯩ ꯅꯨꯡꯒ ꯑꯣꯛꯂꯕ꯭ꯔꯣ?" ꯏꯅꯣꯝꯆꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯁꯨ ꯆꯦ ꯃꯇꯠ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯨꯔꯒ ꯊꯣꯔꯛꯏ꯫ "ꯁꯦ ꯃꯩ ꯑꯣꯛꯁꯤ꯫ ꯍꯩꯃꯥ, ꯏꯆꯦ ꯕꯦꯝꯃꯁꯨ ꯍꯜꯂꯛꯂꯝꯃꯦꯗꯅ." "ꯍꯜꯂꯛꯑꯦ." ꯄꯥꯏꯈꯣꯝꯕꯁꯨ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯏꯃꯨꯡꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯂꯒꯦꯖꯇꯨ ꯍꯥꯡꯗꯣꯛꯂꯒ ꯀꯩ ꯂꯩꯔꯛꯄ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯃꯥꯗ ꯐꯤ ꯄꯤꯔꯒ, "ꯁꯦ, ꯏꯃꯥꯒꯤ ꯑꯉꯥꯡꯕ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯂꯩꯕꯤꯔꯛꯄꯅꯤ." ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯐꯤꯗ ꯌꯦꯡꯂꯒ, "ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗ ꯏꯃꯥꯗꯤ." "ꯁꯤꯅ ꯅꯦꯅꯦ ꯄꯨꯔꯅꯤꯃꯥꯒꯤ. ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯁꯔꯁꯀ ꯂꯣꯌꯨꯝꯕꯒꯒꯤꯅꯤ. ꯑꯗꯨꯒ ꯏꯅꯣꯝꯆꯥꯒꯤ ꯐꯤ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ." ꯃꯦꯝꯆꯥ ꯉꯁꯥꯏꯗꯒꯤ ꯅꯣꯛ ꯅꯣꯛꯇꯅ ꯌꯦꯡꯂꯝꯕꯗꯒꯤ ꯏꯉꯛ ꯉꯛꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ "ꯏꯅꯣꯝꯆꯥ, ꯁꯦ, ꯃꯆꯨ ꯐꯖꯕ ꯐꯖꯗꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ, ꯍꯥꯏꯐꯦꯠ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯃꯦꯝꯆꯥ ꯑꯗꯨꯃꯛ ꯉꯛꯁꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ, "ꯃꯦꯝꯆꯥ, ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯕꯣ, ꯅꯆꯥꯅꯨꯄꯥꯅ ꯂꯩꯕꯤꯔꯛꯂꯤꯁꯦ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ?" ꯃꯦꯝꯆꯥ ꯇꯞꯅ ꯂꯧꯔꯒ ꯃꯄꯤꯅ ꯆꯦꯅ ꯌꯦꯡꯉꯤ꯫ "ꯏꯆꯦ ꯕꯦꯝꯃ, ꯌꯥꯝ ꯄꯥꯝꯖꯔꯦ." ꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ, "ꯏꯆꯦ, ꯑꯁꯤꯒꯤꯕꯨꯗꯃꯛ ꯀꯞꯄꯤ ꯃꯥꯜꯂꯤꯅꯦ." ꯄꯥꯏꯈꯣꯝꯕꯅ, "ꯀꯥꯟꯗꯦ ꯏꯅꯣꯝꯆꯥ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯉꯁꯥꯏ ꯑꯌꯨꯛ ꯃꯝꯂꯤꯉꯩꯗꯒꯤꯅꯦ ꯀꯩꯝꯇ ꯆꯥꯗꯕꯤ ꯍꯣꯇꯦꯜꯗꯩ ꯊꯣꯔꯛꯏꯅꯤ." "ꯏꯅꯣꯝꯆꯥ, ꯆꯥꯛ ꯊꯥꯡꯒꯠꯂꯨꯒꯦ. ꯀꯨꯏꯔꯣꯏꯀꯣ, ꯃꯤꯀꯨꯞꯇ ꯂꯣꯏꯅꯤ ꯅꯪꯒꯤꯗꯤ." ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ, "ꯍꯟꯗꯛꯇꯤ ꯑꯩ ꯏꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ." "ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ?" "ꯅꯣꯡꯃꯇ ꯃꯄꯥꯟ ꯆꯠꯄꯗꯅꯦ ꯄꯣꯠ ꯆꯩ ꯂꯩꯔꯛꯇꯕ ꯅꯪꯅ ꯍꯟꯗꯛ ꯏꯃꯥꯒꯤꯅꯤ ꯀꯥꯏꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯒ ꯂꯩꯕꯤꯔꯛꯏꯁꯦ ꯑꯉꯛꯄ ꯐꯥꯎꯔꯤꯕ." "ꯑꯁ, ꯌꯥꯏꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ. ꯍꯟꯗꯛ ꯆꯠꯂꯨꯕ ꯊꯕꯛꯁꯦ ꯌꯥꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯏ. ꯁꯤꯗꯩꯗꯤ ꯑꯩꯈꯣই ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁ ꯀꯌꯥꯗꯁꯨꯅꯦ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯕ ꯑꯃ ꯑꯣꯏꯍꯜꯂꯗꯕꯅꯤ ꯏꯃꯥ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯩ ꯀꯩꯅꯣ ꯈꯔ ꯂꯩꯕꯤꯔꯛꯄꯩ ꯋꯥꯅꯤ." "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ." "ꯑꯩꯁꯨ ꯋꯥꯔꯦ. ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒꯅꯦ ꯏꯔꯨꯝꯇ ꯏꯖꯊꯣꯛꯎꯈꯤꯒꯦ." ꯐꯔꯦ, ꯆꯪꯉꯨ." ꯁꯤ ꯍꯥꯏꯔꯒ ꯂꯒꯦꯖꯇꯨ ꯈꯨꯝꯖꯤꯜꯂꯒ ꯄꯨꯈꯠꯇꯨꯅ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯒꯦꯖ ꯊꯅꯝꯗ ꯖꯒꯥꯗꯨꯗ ꯆꯦꯈꯥꯎꯗ ꯄꯣꯠꯁꯛ ꯑꯃꯈꯛ ꯆꯤꯊꯔ ꯂꯩꯍꯧꯔꯦ꯫ "ꯏꯕꯨꯡ ꯑꯆꯧꯕ, ꯅꯪꯒꯤ ꯄꯣꯠ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯦꯅꯦꯍꯦ ꯁꯤꯗ." "ꯀꯩ ꯄꯣꯠꯅꯣ ꯏꯃꯥ? ꯆꯦꯈꯥꯎꯗ ꯌꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣꯅꯦ?" ꯁꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨꯏ꯫ ꯃꯅꯨꯡꯗ ꯐꯤ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯕꯗ ꯎꯔꯦ꯫ ꯐꯖꯅ ꯌꯦꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯥꯏꯈꯣꯝꯕ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯊꯔꯛꯂꯒ ꯆꯦꯈꯥꯎꯗꯨ ꯃꯃꯥꯏ ꯃꯈꯨꯠꯇꯒꯤ ꯇꯥꯛ ꯃꯨꯟꯈ꯭ꯔꯦ꯫ "ꯄꯤꯔꯛꯑꯣ ꯁꯤꯗ." ꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈꯠꯈ꯭ꯔꯦ꯫ "ꯍꯩꯃꯥ, ꯀꯔꯤ ꯁꯞꯇ꯭ꯔꯅꯣꯅꯦ? ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯣꯠ ꯑꯣꯏꯔꯖꯥꯠꯅꯣ? ꯍꯩꯁ, ꯃꯁꯤ ꯏꯃꯧ ꯁꯅꯥꯒꯤ ꯌꯥꯝ ꯃꯥꯟꯈ꯭ꯔꯦꯗ. ꯐꯤꯗꯨ ꯅꯍꯥꯅ ꯏꯟꯒꯗꯕ ꯐꯤꯅꯤ, ꯍꯅꯨꯕꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯦꯕ." "ꯑꯩ ꯏꯆꯥꯁꯦ ꯂꯤꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯗꯅꯤ, ꯏꯔꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯆꯦꯟꯈ꯭ꯔꯦꯗ." ꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯁꯤꯠꯊ ꯅꯣꯛꯍꯧꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯂꯒꯦꯖꯇꯣ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ꯫ "ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ, ꯈꯠꯅ ꯈꯠꯂꯤꯕ." ꯁꯤ ꯍꯥꯏꯅ ꯄꯥꯏꯔꯤꯕ ꯆꯦꯈꯥꯎꯗꯨꯁꯨ ꯀꯕꯣꯔꯗ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯅ ꯏꯕꯦꯁꯅ ꯉꯁꯥꯏꯗꯒꯤ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ꯫ ICUꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯂꯒ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯩ, ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯆꯗꯦ꯫ ꯁꯥꯟꯇꯤꯅ ꯊꯦꯝꯖꯤꯟꯕꯤꯕ ꯀꯟꯅ ꯍꯣꯠꯅꯩ꯫ "ꯏꯆꯦ, ꯌꯥꯔꯦꯗ,
ꯀꯞꯇꯅ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯅꯥꯀꯣꯛ ꯁꯤꯛꯂꯅꯤ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯖꯕ ꯐꯪꯗ꯭ꯔꯦꯅꯦꯀꯣ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯏꯆꯥ ꯅꯥꯎꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯅꯥꯛ ꯆꯪꯂꯛꯏ ꯏꯃꯥ ꯊꯣꯏꯕꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯣꯄꯔꯦꯁꯟꯒꯤ ꯋꯥ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯔꯗꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯥꯟꯇꯤꯅ ꯏꯆꯥ ꯅꯥꯎꯕꯗꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯀꯅꯥ ꯀꯅꯥꯗꯒꯤꯅꯣ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯁꯦ ꯄꯩꯁꯥꯅꯦ 30,000ꯃꯨꯛꯇꯤ ꯑꯣꯏꯔꯝꯅꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯉꯔꯥꯡ ꯁꯔ ꯄꯥꯏꯈꯣꯝꯕꯗ ꯑꯩꯅ ꯃꯊꯪ ꯊꯥꯒꯤ ꯇꯣꯂꯣꯞ ꯍꯥꯟꯅ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯅ ꯍꯪꯂꯨꯕꯅꯤ ꯁꯔꯁꯨ ꯉꯁꯤ ꯊꯨꯇꯤ ꯊꯣꯔꯛꯑꯒ ꯂꯥꯛꯑꯝꯃꯤ ꯄꯩꯁꯥꯁꯨ ꯁꯔ ꯂꯣꯌꯨꯝꯕꯅ ꯄꯨꯔꯒ ꯂꯥꯛꯏ ꯅꯥꯎꯕꯒꯤ ꯍꯤꯗꯥꯛꯀꯤ ꯄꯩꯁꯥꯁꯨ ꯄꯤꯔ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯋꯥꯔꯝꯅꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯈꯤꯒꯦ ꯏꯃꯥ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯄꯨꯔꯛꯑꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯄꯨꯔꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯌꯨꯝꯒꯤ ꯁꯣ ꯂꯣꯜꯂꯝꯕꯒꯅꯦ ꯅꯪꯗ꯭ꯔꯦ ꯊꯪꯅꯕꯒꯤ ꯅꯅꯝꯃꯗ ꯈꯔ ꯌꯦꯡꯕꯤꯔꯝꯃꯣꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯁꯥꯟꯇꯤꯅ ꯊꯣꯏꯕꯤ ꯊꯕꯥꯁꯅꯥꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯛꯂꯅꯤ ꯅꯈꯣꯏꯅꯤ ꯍꯟꯃꯤꯟꯅꯒꯦ ꯍꯟꯃꯤꯟꯅꯔꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯊꯕꯥꯁꯅꯥꯒꯤ ꯍꯦꯟꯊꯣꯏꯕꯤꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯦ ꯑꯩ ꯌꯨꯝꯗ ꯆꯪꯉꯨꯈꯤꯒꯦ ꯐꯤ ꯁꯠ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯀꯦ ꯌꯥꯅꯤꯗ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯋꯥꯗꯦ ꯀꯨꯏꯔꯣꯏꯌꯦ ꯁꯠ ꯂꯥꯛꯀꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯊꯧꯖꯤꯟꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯌꯨꯝ ꯆꯪꯂꯛꯏ ꯊꯦꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯪꯅꯕ ꯃꯧ ꯅꯍꯥꯗꯨꯁꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤ ꯏꯅꯝꯃ ꯅꯥꯎꯕꯗꯣ ꯀꯩꯝꯇ ꯇꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯏꯁ ꯐꯔꯦꯗ ꯉꯁꯥꯏꯒꯤꯅꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯗꯤꯅꯦ ꯏꯄꯥ ꯄꯥꯈꯠꯂ ꯂꯩꯅꯔꯨꯔꯕ ꯑꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯊꯔꯛꯀꯗꯕ꯭ꯔꯣ ꯄꯨꯊꯔꯛꯑꯣꯌꯦ ꯏꯅꯝꯃ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯊꯈꯣ ꯍꯥꯏꯌꯦ ꯏꯃꯥꯒ ꯅꯥꯎꯕꯒ ꯂꯩꯍꯧꯔꯒ ꯑꯩꯅ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯄꯨꯔꯒꯦꯅ ꯂꯥꯛꯑꯕ ꯍꯣ ꯐꯔꯦ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯅꯈꯣꯏꯗ ꯑꯍꯜ ꯈꯔ ꯂꯥꯛꯑꯝꯃꯤꯅꯦ ꯅꯪꯕꯨ ꯍꯪꯉꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ ꯀꯅꯥꯅꯤ ꯍꯥꯏꯔꯝꯒꯦ ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯏꯅꯝꯃꯁꯨ ꯉꯁꯥꯏ ꯁꯦꯟꯗꯣꯏ ꯁꯥꯟꯕꯤ ꯏꯅꯦ ꯁꯪꯒꯤꯇꯥꯗꯣ ꯃꯥ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ ꯍꯦꯛ ꯂꯥꯛꯑꯕ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯕꯗꯨꯗꯅꯦ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯏꯅꯦꯗꯨꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯄꯩꯁా ꯂꯧꯊꯣꯛꯑꯒ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒꯅꯦ ꯋꯥꯁꯨ ꯍꯥꯏꯐꯦꯠ ꯄꯟꯅꯕꯗ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯦꯞꯊꯣꯛꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨꯅꯦ ꯍꯥꯏꯐꯦꯠ ꯄꯟꯈꯤ ꯃꯥꯜꯂꯦ ꯍꯦꯟꯊꯣꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯏ ꯈꯨꯗꯛꯇꯨꯗꯗꯤ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯐꯔꯦ ꯏꯅꯝꯃ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯖꯔꯒꯦ ꯑꯗꯨꯝ ꯐꯔꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯅꯍꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ